Channel sibu yengbiriba khudimakpu taramna okjari asidi anauba video amamu putuna lakjare yengminarasi se sahau cheng angaubani sahau cheng angaubasi asidi plau tawdoini singkhara sahau cheng sida haijelle tingdoi maseng ahakti tingani aduga pofthoga plau tawdoini plau gi recipe simu yengminarasi sahau cheng atingmado sida leire fazana tingthokpa sahau cheng ni machum tahalle aduga fazana laukhatle maroi nakupi khara amasu haptoini maroi nakupi sina manam nungsihandoini plau tawbasida maroi nakupi adudagidi tilhau amasu lausi yam chawdragasu masa ama lauraga kaksare masa oina hapadawni tilausi yamna hapdragasu maroi nakupi yarabani hapabanina yare gas on tawre aduga khang thangale refined oil khara haijelle refined oil sina cheng sing ngauba matamda naptanaba adudagidi mahau leinanabani aduna refined si khara yamnadi hape horen ngauba matamda napsandanaba tilau khara thadare tilau si ngahakang ngaurani ngahakang ngauraga maroi nakupi amuk hapsandoini maroi nakupi su hapchalle aduga munna fazana okhaidana fazana ot kana ngaurani makhung kupsanbasina thuna mulli aduna makhung kupsalli mulle maroi si cheng si hapchalle cheng si hapchallaga fazana okhairani masak makha fazana ondoini ado masagi thawduna gi napparoi dabani cheng si amata napparoi thawduna du adagi maroi nakupi tilhauduna su manam nungsihanle manam jam nungsire adumaina cheng si ngahak ngahak ngauraga makhumse ngahak ngahak amuk kuptoini aduga makha thangbasi yam thuna mulle masagi tingthoabanina fazana popabanina machu khara hapchalle masak fajanaba aduga thum khara sum chaisalle mahau leinanaba masak su fajarani mahau su leirani plau ji chaba matamda yam haubani thongaga chaba budi sahau chengse plau tawraga chabana bu hena haubani aduna plau tawraga mutang mayamju mutang chabiu yamna haubani kuina su changdabani chengse yam thuna munbani ngahak otlaga makhung ngahak khumbiba gas di yamna high flame dadi tawbadi yadre medium flame da oina tawba ngahak makhung kupsanba amu hangdokpa aduga amu mathak makha onthokpiba singara hajallagi makha di kasandanaba aduga makhung kupsalani singi manin senasu yam thuna mundoini aduga makha tangbasesu kasalaroi adumaina on dana ngahak kupaga ngahak amu onba adudi yam thuna mulle ayamba munsalae makha tangbasi ayamba mulle ngahak adum ngauba ayamba munsalae loina yamna thubani kuidabani plau tawbasi kaigumba ma koina thabak ama chathuraga kaino ma chaningi ka habada yam thuna tawba yaba makhalamani sisu ayamba munjalae makhung ngahaktang uppaga ngahaktang low frame da mu ngahaktang yairani yaibasina mu jana manung se munjalaga
ui ui launa plau gi mawong do yam phajana ta doini aduga mahau ji su lei doini thum thaki baduna maroi na ku pi thaki baduna mahau lei doini low flame da ngatang yai re aduga plau ga sana na ba thakna na bagi sangang ama su aina jare sangang ama thanga jare sangang lon doini singsi sangang amaga plau ga sarati yam haure singra thadare samana ji rose candy samana doni asigi samana ji yam hawi manam ju yam nungsi ado khasitang thakpada yam phajana machu ji yam phajaba itare tuna rose candy samana se asi se hoina khwai hawi itare taste pata khara machu thadare manam nungsina ba loire sa si chini di yamna hapjara roi chini khajik sama samaga khajitang hape chini di yam thumna di tawjadre sa su loire aduga plau su mulle aduna plau ji asai gi sing hapki baduna makha se amta napsandre aduga makha ji su kasandre ui ui launa yamna manam nungsire khara podcast da kotharagi sa hairaga phongphong sana chana nabagi podcast da lokthajare mayam su plau se amungtang chabiu yamna haubani yamna thot thot lauraga yamna ui ui lauraga yamna haubani mayam jo amungtang taste tawbiu zik plau si hapjarage chaningba matamda yam thuna tawraga chaba yabasi plau si su makhal amani yamna thuna chaba yai matam changdana yamna su haubani chaningbasi jumda tawraga chabasina khwaidagi best ni afabasu chare aduga hausu haure asina jumda tawraga yamna laina yamna thuna yamna hauna chaba yabasisu plau sisu makhal amani sasu haizarage sanganga thakpasi yam hawi aduna ina sangang sisu haizare yamna aigi channel sibu subscribe like share tawbiramu matungda nungai nungai ba video putuna amuk lakserage